Mediang tabiriba pumnamu GORBACHOV ahanumagtada taramna okchari. Ngasigi video asidi China da handaktan lawna launch tawkiba Moto X30 hariba phone asigi matangda tentakna semjaba video ni. Video asibu miyang tabiriba singa video asibu like tawsinbiramu. Channel asibu subscribe tawduba singnasu channel asibu subscribe tawsinbiramu. Ngasigi video asi matang asida hujurage. Motorola hariba company asina handaktan lawna China da launch tawkiba Moto X30 hariba phone asi India da su yamna athuba matamda launch tawragani amadi uba phanglagani haina panariba phone amani. Phone asida Qualcomm Snapdragon 8 Generation 1 gi processor 4 nanometer da technology based oiba loinana. Hariba phone asida 4000 mAh ki battery amadi 68 watt ki fast charging na chingba yawiba phone amani. Hariba 68 watt ki fast charging asina 5000 mAh ki battery asibu 100% asi 35 minute ki manungda charge tawba ngami. Phone asida OLED display 1 billion ki color amadi 144 Hz screen refresh rate HDR10 plus 500 nits ki brightness amadi 6.7 oiba display piri. Phone asida 50 plus 2 megapixel ki triple camera na maningda aduga selfie ki damakta 60 megapixel ki selfie camera na jingba piri. Hariba phone asida inauba technology oiriba under display selfie camera na jingba yauriba matam asiga yamna makchanaraba advanced oiraba phone amani. Hariba camera sing asida electronic image stabilization, optical image stabilization amadi stereo speaker na chingba yauriba phone amani. Phone asi 8GB 128GB ki phone ni. Phone asida 5.2 Bluetooth version, GPS GLONASS, glass pack oiba amadi Gorilla Glass 5 ki protection na chingba piri. Hariba phone asida 5G ki band tragani thoi hena support tawri. Phone asi haukiba December ki tang mapan ingsok nisingani ka sukna kunma thoida China da launch tawkiba phone amani. Phone asigi mamal asi chaurakna napalising kutrataret ka chamapan marfudra oiraba yai haina India da panari. Hariba phone asi yamna athuba matamda India da launch tawragadaba anoba phone masini ngasigi Moto X30 hariba phone asigi matangda tentakna semjaba video asibu miyang tabiriba singna video asibu like tawsinbiramu. Channel asibu subscribe tawdriba singnasu channel asibu subscribe tawsinbiramu. Tungdasu asigumnaba nungairaba video kaya yengbinabagidamakta channel asibu subscribe tawsinbiba amadi notification bell da nambibasu kaubiganu. Ngasigi oinadi video asi matang asida loisinjari. Tungda anouba video amada amuk thengnarasi matam adu phawgidamaktadi mayam punamaktagi kainabagyathang nijari.